अहनबदा मरोइबा पाउ 𝐶𝐢𝐯𝐞 ऑर्गेनाइजेशन अमदी लमका कौबा डिस्ट्रिक्ट लेते हाइना मणिपुर गवर्नमेंट की माइकैदगी फोंदोक्रे। हौखिबा नुमित्ता पार्लियामेंट लेंगाक पाइरिबा NDA ना प्रोटेस्ट तौखिबा अदु अमुक्ता थोखिद्रिबा थौदोकनी अमदी इकाइनिंगाई ओइबा थौवोंगनी हाइना CLP की लीडर 𝐂𝐲𝐲𝐵 ना फोंदोक्रे। युमथंगनबा लेबाकसिंगदगी फॉरेनरसिंग चंगसिल्लक्पगा मरी लेनना सिक्योरिटी की चेक्सिन थौरांग लौखटपा ओइना मिनिस्ट्री ऑफ होम अफेयर्स ना मणिपुर नागालैंड अमसुंग मिजोराम दा अमुक हन्ना प्रोटेक्टेड एरिया रिजिम थमजिनख्रे। मणिपुर कंसी हाइरबदी चीफ मिनिस्टर बिरेन अमदी महाकी अकोइबदा लेरिबा मिनिस्टर लोइसिनबा दरकार ले हाइना सोशल मीडिया दा पोस्ट तौरक्पा नहा अहुम मणिपुर पुलिस ना फगतलबा मतुंग कस्टडीदा मखा ताना नुमित मंगादगी रिमांड लौथख्रे। अमदी सिक्योरिटी फोर्स सिंगना लेप लेतना मणिपुर की चिंग अमसुंग तंपाक की मफम सिंगदा थीबा हुंबगी थबक चथबदा तोंगान तोंगान बा मफम सिंगदगी मणिपुर पुलिस ना मसिंग यामलबा खुलाई कया फगत पंगमख्रे। मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाउ मिटिंग ताबिरिबा सिंगबु सुरबला माइरेंबमना तराम नोकचरी हौजिक मियामदा पाउ मुचा खाइना पिजरी। 𝐶𝐢𝐯𝐞 ऑर्गेनाइजेशन अमदी लमका कौबा डिस्ट्रिक्ट लेते हाइना मणिपुर गवर्नमेंट की माइकैदगी फोंदोक्रे। चीफ मिनिस्टर ना कांगपोक्पी फाउरगा सेनापति डिस्ट्रिक्ट चटपा यारोय हाइबगी अथिंगबा 𝐶𝐢𝐯𝐞 ना थमले हाइना फोंदोरकपदगी इन्वेस्टिगेशन चथरबा मतुंग हाइरिबा ऑर्गेनाइजेशन असि मणिपुर दा लेते हाइना मणिपुर गवर्नमेंट ना नेशनल न्यूज की सोर्स अमदा फोंदोरखिबनी। मखा ताना पाव असिना हाई ऑर्गेनाइजेशन असिना लमकाबु हेडक्वार्टर नि हाइना मेंशन तवरक्लिबा असिना मपाल लमदगी थबक तौबगुमना चिंगनबा पोखली। हिरम असिगी मतांगदा पुलिसना केस फाइल तौदुना सेरानबा मवोंगदा लमजिंगनबा होटनरिबसिंग थिजिंदुना आइन की मतिंग लौगनी हाइना फोंदोकपगा लोइनना मरी मकोंग खंगदबा चममनबा पोखनबा वाफमसिंगदा मियामना थाजबिदनबसु गवर्नमेंट की साइटगी मियामदा अपील तौरक्ली। हौखिबा नुमित्ता पार्लियामेंट लेंगाक पाइरिबा NDA ना प्रोटेस्ट तौखिबा अदु अमुक्ता थोखिद्रिबा थौदोकनी अमदी इकाइनिंगाई ओइबा थौवोंगनी हाइना CLP की लीडर 𝐂𝐲𝐲𝐵 ना फोंदोक्रे। यूनियन होम मिनिस्टर ना फादर ऑफ द कॉन्स्टिट्यूशन हाइना खंगनरिबा डॉक्टर अंबेडकर बु इकाइबा पीखिबगी मयोक्ता MPCC की प्रेसिडेंट याउना ऑफिशियल क्याना सरुक यादुना पांगथोखिबा प्रोटेस्ट अदुदा 𝐂𝐲𝐲𝐵 ना मखा तारदुन हाई AICC की प्रेसिडेंट मल्लिकार्जुन खड़गेदा एजोल चथखिबदा नतना राहुल गांधी दा मराल कया सिजनबा कॉन्स्टिट्यूशन बु थवोइदना काउंटर एलिगेशन चथबदा नतना अशोक अपन फाउबा नंगहनखिबगिदमक नरेंद्र मोदी ने लुचिंगबा लेंगा की मखादा मरुओइना यूनियन होम मिनिस्टर की मथक्ता अकनबे एक्शन लौखटफम थोई हाइबा वाफमसु थमखि। कोई पार्टी ने प्रोटेस्ट लहरना कंडेम तौबा हाइब तारे ngrangi दिल्ली दा पार्लियामेंट ने थोखिबसे मधुगी प्रोटेस्ट नि अखोइना तौजरी विसे यामना इकाइनिंगाइनी पृथ्वीदा डेमोक्रेसी सत्पा लेपाकसिंग मनुंगदा ख्वाइदगी चावबा डेमोक्रेसी सत्पा ख्वाइदगी सक्सेसफुल होइबा कंट्री हाइबा तारे भारत असे कदोंदसु थोखिद्रबा सिगुम थौदक्सी ओना तैनाबदा तौरगा भारत की डेमोक्रेसी से इकाइबा पीबा भारत की संविधान इकाइबा पीबा अदुगा डॉक्टर B.R. अम्बेडकर भारत की संविधान से ड्राफ्टिंग कमिटी की चेयरमैन होइदना मरुओइबा थौदांग लौबिरंबा महाकुसु मिंगसत थिहननबा तौबिदना ओपोजिशन दा काउंटर एलिगेशन तौरबा NDA की गवर्नमेंट मरुओइना प्राइम मिनिस्टर होम मिनिस्टर की मथक्ता एक्शन लौगदबनी ऑनरेबल प्राइम मिनिस्टर ना होम मिनिस्टर अमित शाह जे शुड बी सेक्ड इमीडिएटली हाइदना कोई मधुगी प्रोटेस्ट लहरना नि पार्ट ऑफ
ngarangit incident dugi saruk amo khoina protest tawjebani MPCC के प्रेसिडेंट 𝐋𝐢𝐯𝐞 फोंदोखिबदा अमित शाहना महाकना चथखिबा थवोंग अदुगिदमक लाले हाइजफम थोई मदु नत्रगना होम मिनिस्टर की फम थादोकदबनि हाइबा वाफम थंबत नतना ngarang चथखिबा थवोंग अदुगी मयोक्ता नेशनल वाइड ओइना पार्लियामेंट मनुंगदा अमसुंग मपानदा लोइनना मणिपुरदा प्रोटेस्ट मखाताना लेप्तना तौखिगनि हाइखि महाकना पाउमी अमगी पाउकुम पीरदुना वन नेशन वन वोट असिना इंडिया की फेडरलिज्म दा डिस्टर्ब ngakpigani federalism da disturb tawi wafam asi Narendra Modi na parliament ta puthokli basina miyam gi mind distract tawduna thambani hauzik ti issue divert tawduna thambani haina wafam sing thamki. So in fact this one nation one vote it is very undemocratic and unconstitutional. This way of the proposal in the parliament is a distraction to the nations. There is no guarantee for the youths for giving jobs, and a lot of disturbances, including Manipur, Sambal in UP. This violence is continuing, and a lot of disunity created by this BJP government in these junctures. No, this Modi ji, this proposing this bill, which is distracting the mind of the people. It is disturbing to the federalism in India, and also very unconstitutional, which is quite impossible to do at one time the elections across the nation. So really it is diverting the issue. Ministry of Home Affairs na Manipur, Nagaland amasung Mizoram da amuk hana protected area regime thamjinkrei yumthangnaba leibak singdagi foreigner sing changsilakpaga mari leinana security ki section thorang lokhatpa oina athingbasi amuk hana thambani haina state lenga ki maikaidagi fongdorakli athingbasi gi makhada mapalamdagi Manipurda changsilakpa foreigner sing kupna yengsingani amadi foreigner protected areas order 1958 ki matung inna protected area permit PAP tangai fadana paigadabani foreigner protected area order 1958 ki makhada India की designated area सिंग मरु ओइना notice की मफम सिंग दा foreign national सिंग ना चंगक पमतम दा PAP तंगाई फदना पाइगदबनी 2010 दा सेंटर ना मणिपुर नागालैंड अमसुंग मिजोराम दा चंगक पा foreign national सिंग दा सुंग सोय सोयदना PAP पाइगदबनी हाइबगी वाफम सु लेख्रबनी अदुम ओइनमक चाइना पाकिस्तान अमसुंग अफगानिस्तान दगी tourism चौखटनबगी दमक चंगसिलकपा foreign national सिंगिदी अथिंगबासी कोमथोकली order asina matam gi extend tawduna lakpani ningsing bayai kumja lising ani ga kunithoi gi December 13 ta tawkiba final extension asu adu lising ani ga 19 ki December fawba chatnaga dawani Manipur News Group 2024 haiba Facebook page amada Manipur Kansi Hairabadi Chief Minister Biren Amadi Mahaki left hand right hand Ladiba Minister Loisin Badarka Lai Haina social media da post Europa Naha Ahum Police ki custody da Makatana Nimit Manganigi Riman Loktakre Manipur da ing tappa Puraknaba Lengak na kan hotnari ngay Jerekta Miyamgi Wakal Olhanduna Nong na irang sagat pa yaba Wahay sing asi post tawruba Facebook page ki admin oiba naha ahumadu Manipur Police na wahang pahong chatanaba phagat ki bani hairi adubu makhatana numit mangani riman lauthakre hairi mioi sing adudi kwa kaithel makha thokchom laikai degi malemngan ba laithangbam chahi kunmathoi yeripok lairongthel degi ningombam dingu chahi kunithoi kairak mayai laikai degi thongram roman sing chahi kunsramapani hairi Manipur की तोंगान बा मफम सिंगदगी Manipur Police ना मसिंग यामलबा खुलाई कया फगत पंगमख्रे कांगपोकपी डिस्ट्रिक्ट की नेपाली कुथी लाइमतोन थंगबुंग मनाक्तगी modified 303 sniper rifle ama 22 rifle ama single barrel rifle ani 9mm pistol ama 12 bore cartridge manga 303 live round ama IED ama detonator ama safety fuse 10N ama commercial explosive 100 gram ama battery pack ama tube launching ani anti riot cell humfunithoi amadi dummy cell ama fagat pangambaga loinana Imphal East District ki Nungbram amadi Lairo Wifi dagi 7.62 mm Russian RPD machine gun ama
15.59 mm inchas rifle amadi magazine ani 0.32 pistol ama amadi magazine ama second mortar ama 12 bore single barrel gun ama pompey gun ani pompey cell ama number 36 hand grenade ani WP hand grenade ani wireless radio set ani tube launching ani 60 mm improvised mortar cell ama 82 mm heavy cell ani 60 mm improvised mortar high caliber launcher ama 7.62 mm live ammunition humpu 5.56 mm live ammunition nifu 32 mm ammunition ahum amadi 12 bore cartridge ani Manipur police na fagat pangamkhre hairi Kangpokpi district ki tongan ba mafam singda ekar humpu humdoida tharamba popi sing yanthatuna manghankhre Manipur dagi mayai kaba chinjak maru fangna muthatnabagi pandamda Manipur police CRPF forest department amadi executive magistrate na haukiba tarik 13 tagina haukiba numit fawbada numit humni changna popi destruction drive chathaduna lakpada ekar kunda tharamba popi Beleljang da ekar tarani panda tharamba popi amadi makuida ekar kunmanga da tharamba popi sing yanthatuna manghan ki haina Manipur police ki maikai digi fongdorakli makhatana case amasu register tawduna popi cultivator sing khangdoknaba hotnari hairi Inner Manipur Parliament ki MP Bimol Akoizamna India ki Parliament mamangda Nagaland ki MP Sungpomiran Jamirga loinana protest tawkhre jiri gi thodokta kuki militant singna minungsi leitana micham taruk hat khibagi justice athubada puthokpiu leimakhong gi army camp manungda changkhibadagi ngasi fawba mari makhong khangdana leiriba Kamal Babu bu fangnaba hotnabiu amadi tha tarani pan suraklaba Manipur gi tangdu leita draba fibam masibu athubada ing tappa puraktuna hanagi fibam da hanjannaba hotnabiu haina protest adu tawkhibani panbayai maikai kayadagi ngasi fawba Manipurda ing tappa puraknaba hotnabiu haina lauduna laklabasu ngasi fawba tang taba fibam ama oirakpa ngamdaba tha 18 chupna miyamda irang ngasigi chaitheng khangduna leiri Sora Kunau Upper Primary School gi award pasing mensinaba mari leinaba singi mafamda the All Manipur Muslim Student Organization na appeal tarakli Amsogi Assistant HRD Secretary CS Nargis Hassan na khutek piduna thadorakpa cherolamada organization asigi team amana chatuna yengsilubada school adu phibam jadaba angangsing lairik tambinaba classroom leitabana maram oiraga wana oza singna mahi tambiramba maram chaba classroom leitaba oza singi phampham room leitaba school fencing leitaba amadi toilet maram chana leitaba maramna awaba kaya mayoknabata natana laikai adugi parents sing asu macha sing school da thaba pamnaraktre haina guardian sing na fongdorakpa leire haina cherolasina thamlakli maramasna government na mari leinaba education department na ahenba mideng changbiraga government school asida leiriba award pakaya asi mideng changnaba changbiba mathau tai haina fongdorakli Government of Manipur gi Office of the Principal Chief Conservator of Forest and HOFF ki maikai dagi kumja lising aniga kunmari gi forest guard ki recruitment examination lakadoriba chahi ki January gi tarani thoida pangthoklagani hairi Forest Department ki DY Conservator of Forest Administrator and PLG Controller of Examination Devla Laifrakpamna khodek piduna thadorakpa chirolamada hairiba exam asigi center gi details singi akupa marol gi damak Divisional Forest Officer gi office ta lakliba chahi gi January gi tarik ani dagina nipan phawbuda candidate singna office award laknaba khanghanlakli Manipur gi Chief Minister na Senapati da festival saruk yanaba chatpa matamda kangpokpi phawba yaroi haina kuki jo council na press release thadorakhiba adugi mayokta amatta oina lepminaduna thengnaminaba matamadu yawre haina aina thingkraba lalhaulup KCP taibanganba group ki operation on eradication of public enemy na miyamda fongdorakli hiramasiga mari leinana Naga People's Organization NPO amadi United Mau Conference UMC na kuki jo council gi mayokta thamlakliba wafam singadu yawalup asina taramna okpagat loinana
अपुनबगी सक्तम सगतनबा होटनबदा लौरिबा थौदांग अदुकी दमकता इकाई खुमनबसु फोंदोरकली हाइना लुप असिगी पब्लिसिटी सेक्रेटरी खोंगनांग थाबा मैतैना थादोरकपा चिरुलमदा मखा तारी अमदी गवर्नमेंट ऑफ मणिपुरना 18 December 2024 da DIPR gi kuthangda asigumba irang asida mathong moram khangdana mai hena yangkhatpada mateng pangseliba foreigner sing asi kupna yengsingani amasung protected area permit PAP lauduna foreigner projected area order 1958 ki matung inna lakadobani haina thamlakiba wafam adu thagatpa phongdorakle Hospitality and Retail Haiba Team da focus tauba 12-week skill development program mai pakna pangthokibaga mari leinana program asigi participants singi damak Assam Rifle na felicitation ceremony ma pangthokre nupi macha kunmari yaungna nupa macha kunithoina punna participant nifutaruk na saruk yabani hairi pangthokiba thoramasi lamlai assembly constituency gi MLA Shri Ibomcha Singna chief guest oina amadi Assam Rifle ga loinana we care skill solution amasung NGO Sanba Trust na punna khutsamna duna pangthokibani Haukiba December gi tarik 15 dege hauduna chatharakliba Fort Kangla Ukok Trophy 5A side state open football tournament ki ngasi sanakiba match ki ahanba match da UMFC Moijing versus Sangamdabi FC anina sanaki Sagolaw FC na UMFC Moijing bu goal ahum sunoda maithiba piki amadi ani suba CMCA Sangamdabi versus Mukan FC Sorani gi match tana CMCA na Mukan FC bu goal ahum sunoda maithiba piki loinana Yambem FC Gadipok versus Unique FC Changamdabi anigi aroiba match tana Yambem FC na Unique FC bu goal ahum amada maithiba piki bani hairi ningsing bayai haukiba tarik 15 degi sanarakliba tournament asi MK Faizul Hik Elias Razana sponsor tawduna sanarakibani ngasi All Jiribam Sports Association AJSA na sinduna Jiribam Higher Secondary School gi sanabungda 18 suba and Horichoron Memorable Subdivision Boys U15 Football Tournament 2024 team mangana saduna sanaba hokre ngasigi sanaba hobagi ahanba match da KMYC amadi SBYC na goal ahum chanaduna draw oiki ngasigi match sing asi Aziz Haider KS Nilakamal Iqbal Hussain amadi Javed Hussain na conduct tauki hayeng nuktil pung ani makai taba matamda Anandamoy Club amadi Sonapur GPSA ga sanagat hairi ngasigi sanaba hogdokpa numit asida All Jiribam Sports Association AJSA gi President M Brajakanta Singh S Maniton Singh Vice President AJSA amasung N Prem Sankar Singh donor of the tournament na mathang sitna Chief Guest President Guest of Honor oina daista famkibani Hoje aroibada maroiba paw mukhana bizari 𝐋𝐢𝐯 Council Kobo Organization amadi Lamka Kobo District Leite haina Manipur government ki maikei degi fongdokre haukiba numitta parliament ta lengak paidiba NDA protest taukiba adu amukta thokidriba thodokni amadi ikai ningai oiba thawongni haina CLP gi leader Okram Ibobina fongdokre Yumthang nariba laibak singdagi foreigner sing changsil lakpaka mari leinana security gi section tharang lokhat po oina Ministry of Home Affairs na Manipur Nagaland amasung Mizoram da amuk khana protected area regime thamjankhre Manipur kansi hairabadi Chief Minister Biren amadi mahaki akoibada leiriba Minister Loisanba darkar lei haina social media da post torokpa naha ahum Manipur police na fagatlaba matung custody da makhata na numit mangani remand lauthakre amadi security force sing na lepalaitana Manipur gi ching amasung tampak ki mafam sing da thiba humba ki thabak chathabada tongan ba mafam sing dagi Manipur police na masing yamlaba khutlai kaya fagat pangamkhre
Ngasigi oina Northeast Window TV na sandokjaba numidangi Manipuri pau matang ase loijare bideng tabiriba pumnamok amuka hana khurumjari. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare 𝐻𝐸 Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chabasu pizari online class yawa singidamaksu free wifi gi kudong chaba lobiba yagani institute asiki kitchen na hostelers singidama week amada 3 times meat amadi matam gi oiba fresh vegetable na tingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kyabu free career counseling session gi kudong chabasu pidana lakli amadi chang naina sakanglaba well experience oiraba mentor singna hosteler amadi library da lirik pariba mahiroi singa interaction program sinduna thobat piduna mahiroi singda hena hotnaning bagi asasu 𝐻𝐸 Career Institute na fanganduna lakli mahiroi singi damak pizariba kudong chabu singa silobiu limited seat oigani nasimak 𝐻𝐸 Career Institute above Aryan Departmental Store near HL Express Building Hata Imphal East Manipur da kupna kananina biu pizariba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani. Dabang Trophy Angakpa famna nungairaba haraw tayamna mamangdasu mai pakna mayamna aduki matik pamna yengnakiba Dabang Trophy handakisu state level 9A side open football tournament second Dabang Trophy chatliba thasi ki tarik kuni thoidagi asa sanga yumpham playground da suk soidana sanaragani Northeast Window TV na media partner oiduna pangthokadoriba miyoi lising kayana khujing oiduna yenggadoriba football tournament asida thamliba prize singdi winner team gi damak trophy yauna sel gi mana lupa lakh ama runner up team gi damak trophy yauna sel oina lupa lising humbudra best player khangatuna puning thobat oina lupa lising ani amadi trophy pizagani loinana top scorer amasung best goalkeeper gi damak lupa lising ani amadi trophy best discipline team gi damak su lupa lising mangagan loinana trophy khutsinagani lupa lising taret kakna entry fees oiriba tournament asiki form submission tawbugi aroiba numit December 13 ta oiragani saruk yabining singi damak pizariba contact number 8837411475 amadi 7422916966 da pawbidau football bu pamjaba miyamna suksoi soidana asa sanga yumphomna organize amadi Dabang boys ka loinana tongan ba Manipur gi masak nairaba company mayam amani sponsor tawhiduna sanaga torbe tournament asida meeting tabag lakpiu amuka hananing singjari second Dabang Trophy December 22 dagi suksoi soidana asa Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. SSME